Manipur top channel dugi video amta update tawjage ngasi nungthul phong mase phongna February gi tang tareta taruk Suba Assam Riffles dagi WY tablet piece lakh aniga lising kuntra phare Thawal CDO gi akhanaba team amana taruk Suba Assam Riffles ki personnel amadagi WY tablet piece lakh aniga lising kuntra ga konana Maruti sport car ama phare Presna phangwa pauda ngarang numidang pung nipan makhairom taba matamda Thawal CDO gi team amana Imphal More lambi gi Wangjing bazar da asat awok check tawki hairiba matam adu da yamna singnaningai oiba mawongda silver masugi Maruti sport Desire car ama MN01AZ 2307 lakpo ubadagi khamki hairiba car adu check tawrubada car adugi maningda amuba masugi ERB ama yarongki bag adu CDO team aduna hangdoktuna yenglubada yamna ningthina pack toba package kungom doi thengnaki hairiba packaging adu hangdoktuna yenglubada WY tablet lakh aniga lising kuntra yoramane gari adu taruk Suba Assam Riffles ki general duty ZD number 5003963M kaksing moirang them laikai digi Assam Riffles ta leiba yengkhom Bikram sai kuntra ga manga apokpa Y Chandromohan Elias Mohan oiramane Taruk Suba Assam Riffles ki personal yengkhom Bikram na car adu da purak padagi pharaba WY tablet lakh aniga lising kuntra adu international market ta lupa kor sani kuntra ge value oigani hairi Yengkhom Bikram Manipur dagi Arunachal Pradesh phawba yamna toina satak sin tawi haibasu khangma ngamle haujuk Yengkhom Bikram gi matakta case ama lakhatuna drug karbar asida kana senaribage haibadu thijinbagi thabak sathaba hokre hainasu pauksi asina makha tana phungdurakli